Kalakbani, Kambanbani, Nuksimanbay, Yang Haningdabani, Lamlanba Kanamatana. Mamit na yang kibada, aduk tamoy wabado, Kudang Paraga Tablet Songbada, Bibi Pokai Dawani. The Pamagi Mataudo, Karigi Kangloy, Kangsana da Sabani, Kuisaw na Hanmani. Tabalda, aduk ngawi na pinati. Adumakso, Tawgiyaw na Tauribani. Napi Magi Wakal Kangmanati, Lamlanba Kanana, Kudang Paikre Hebigi Sounding Mani. Nusi ingang na yang lay, Napamada, Aduga, Lagay wato ay nabatari kan, Napamabo, Magi Manakasing Sinduna Lefali. Se, Kok Jongo, Wati Tauno. Napada so, Nafay na Fitarali. Masi, Sauri Bani Habaga Kaukri. Napi Magi Wahayamada, Pangtaduna, Mama Sasi, Kaino Kaubagilinado, Mafam sa Sutarali. Kadukan Tauno ko, Songhom to Pasung Jongo. Natradi, Kok Yum Dahan Kitoba. Mamay wi mataba ingangakri. Laikai sida thabal songki baduda. Amuda song manate, lemjate haiduna. Masi songe hai haiduna chalabasto yeng mangakdani. Madanate yeng liba mayamdasto ingangaknari. Mabu lambalakba napi makhaidi, loina sasilaktuna. Dangan ba, amda samsage. Ay sida samge. Ngan man nupi sing da yang dana jahele. Chito yada. Nupi thira bai ginakta laktu sharuk. Pakhang mayam se asiga chong. Nuksi thik thing noi. Ngan man thaki ba nupa do dalamale chatkre. Atapa nupa da nuksi da wari saba hori. Mingabda. Nuksi tatu angangari ba da yengle. Hai baga tawbaga ngan ba saktu igdura lerami. Nuksi babai sa leithoki. Gan ba nupa da usituna. Brother, asam doy na songbiro. Nupa da sungam lay. Nana, nang susum songo pakang sabigi wada yarokanugo. Ngan ba maya kana nupa da yengle. Nuksi so ngan ba da nami yengle. Gan ba sauna magi nupi khakta na ba maongda. Se nang thon ba natra. Nuksi kumlakte. Ngan ba peri tawre. Nupi segi nami mai thong sida. Asaw wason mangamda makuta fat kanthaulam laga thogle makhongdo gam thanglaga kanada sataklamda mayumda laktuna magi kada changduna makhong sara tingtholaga kaplakli makhongdo amuk su thilli yam chakli mawngduna khangli masi I kaktana thabolai thugai ni go hoi ima namona bido lesabi ni khalaure ima aibuna angang yam yawzaning batare Nihal koplaba matung dari sarta call tari. Hamada so sumpari. Noy ama ay kuram dalo. Aduga pim sano. Risato ngan bagi kamngang do dangang na. Kana na kayo mutore. Ay na ay sini. Ay thame. Phone da fat kakto na makata na kaptay. Maana badi mabuni nungsito na kapchay ba. Hiyang wada para comedy tari. Ahu mamina nokpo noksilaklani. Hero na marol ama sariba, kapna kapkaliba, ngan masipura napadar amani. Karino magi saklon siksi kian tade. Ngan ba muso kapa pharak paduda mi pairakli. Nok saba laklam gadra khan bada parpap senthari. Thaba hoisi laktu layramle ngan ba ubada. Khara pharak panang bo. Ngan ba ingangak na. Ohoi hari. Kai da mu chatoino tholai sina. Kashu chaloi da. Nana, hayang dine hospital da chatholusi. Kana ka tabu yorgi ma. Nuksi ka thoiga din doctor imung da sangkhre. Tako he si ido afamanate yang thoksi hayang di. Haina sangkhre. Ngan ba hojik da wakhalak tuna. Oh, noy ni na hajin boy khongni. Adu haida na masi ka da sangle. Thoi da figa hong da bi phone betur lairame. Ise kai gino tat patari de. Thai phone da thamkraga mapa da yingli. Nang kai dawre habano na. Sukna na da baibu. Ana ba singali sinang na tra. Ho aina nate tatu na ni. Tatu da tai na bangam traga. Engon tai na rakana. Ari em da chai chani. Ngan biso kari gidi khangloi. Pa da thoki bado nuksi na tana. Atai kana ma uhong ba nate.
ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯅꯥꯅ ꯄꯥꯎꯁꯤ ꯇꯝꯕꯅꯣ ꯍꯥꯏꯕ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯉꯥꯡꯕ ꯉꯝꯗꯕꯒꯤ ꯃꯆꯦꯗ ꯇꯥꯏꯅꯕꯅꯤ ꯃꯥꯅ ꯑꯩ ꯀꯣꯛ ꯆꯤꯛꯀꯜꯂꯤ ꯈꯪꯕ ꯅꯠꯇꯦ ꯑꯩꯅ ꯍꯦꯛ ꯅꯥꯒꯟꯕ ꯂꯩꯅꯥꯕꯨ ꯃꯥꯅ ꯈꯪꯕ ꯍꯧꯅꯗꯦ ꯃꯈꯨꯠꯀ ꯇꯧꯗꯅ ꯉꯥꯡꯂꯛꯄꯅꯤ ꯅꯨꯄꯥ ꯃꯥꯁꯨ ꯆꯠꯂꯣ ꯋꯥꯅꯒ ꯋꯥꯕꯅꯦ ꯅꯁꯛꯇꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯅꯨꯄꯤ ꯍꯦꯛ ꯃꯥꯜꯗꯅ ꯀꯔꯤ ꯑꯩꯕꯨ ꯅꯨꯄꯤ ꯃꯥꯜꯂꯦ ꯍꯥꯏꯕ ꯁꯥꯏ ꯏꯆꯦꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯄꯤ ꯃꯥꯟꯕ ꯑꯃ ꯊꯨꯡꯅꯖꯁꯅꯤ ꯅꯅꯥꯎ ꯆꯠꯂꯣꯗꯤ ꯀꯣꯛ ꯆꯠꯂꯣꯕ ꯅꯨꯄꯤ ꯆꯤꯡꯒꯟꯕꯤ ꯅꯃꯥꯏ ꯅꯨꯡꯁꯤꯗꯣ ꯑꯩ ꯃꯊꯛꯅꯤꯡꯉꯥꯏ ꯍꯥꯏꯈꯤꯕꯅꯤ ꯉꯥꯟꯕꯗꯣ ꯄ꯭ꯔꯄ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯐ꯭ꯔꯤꯖꯇꯒꯤ ꯍꯩ ꯃꯍꯤ ꯌꯥꯎꯔꯤꯗꯨ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯀꯥꯗ ꯆꯪꯂꯛꯏ ꯂꯨꯛꯁꯤꯗꯣ ꯃꯃꯥ ꯃꯃꯤ ꯇꯥꯕ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯂꯦ ꯁꯤ ꯊꯛꯑꯣ ꯂꯨꯛꯁꯤ ꯍꯩ ꯃꯍꯤꯗꯨꯗ ꯌꯦꯡꯗꯨꯅ ꯑꯏꯪꯕꯁꯤꯗ ꯑꯩꯕꯨ ꯁꯤꯔꯣ ꯍꯥꯏꯕ꯭ꯔꯣ ꯁꯤ ꯊꯛꯂꯒ ꯍꯧꯖꯤꯛꯇꯗ ꯚꯥꯞ ꯇꯥꯔꯛꯏ ꯏꯪꯊꯝꯊꯥꯁꯤꯗ ꯍꯩ ꯃꯍꯤ ꯑꯏꯪꯕ ꯑꯗꯨꯁꯨ ꯅꯨꯡꯗꯥꯡꯁꯤꯗ ꯁꯦꯕꯥ ꯇꯧꯅꯤꯡꯉꯤꯅꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯁꯤ ꯏꯆꯦꯅ ꯄꯨꯝꯅꯃꯛ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯦꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔ ꯂꯩꯔꯦ ꯂꯨꯛꯁꯤ ꯍꯧꯒꯠꯈꯤꯗꯨꯅ ꯇꯨꯝꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯇꯨꯝꯃꯅꯤ ꯅꯃꯥꯏ ꯅꯃꯤꯠꯇꯨꯅ ꯀꯩꯗꯧꯔꯦ ꯀꯅꯥꯒ ꯑꯃꯨꯛ ꯈꯟꯅꯔꯨꯔꯦ ꯌꯨ ꯉꯥꯎꯕ ꯀꯥꯡꯕꯨꯒ ꯌꯨ ꯉꯥꯎꯕꯒ ꯈꯠꯅꯩꯗꯨꯅ ꯍꯦꯟꯅ ꯇꯟꯗꯦ ꯃꯤ ꯎꯁꯤꯠꯇꯕꯒꯤꯅꯤ ꯅꯪꯕꯨ ꯎꯁꯤꯠꯇꯕ꯭ꯔꯥ ꯌꯨ ꯉꯥꯎꯕꯗꯨꯕꯣ ꯑꯁꯦꯡꯕꯅꯤ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯑꯩꯕꯨꯗꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨꯀꯣ ꯅꯪꯅ ꯅꯨꯡꯁꯤꯗꯕꯗꯣ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯏꯅꯥꯛꯇꯒꯤ ꯆꯠꯈꯤꯒꯗꯕ ꯂꯩꯔꯕ ꯑꯩ ꯅꯪꯕు ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯏꯁꯥ ꯏꯊꯟꯗ ꯑꯩꯁꯨ ꯑꯍꯤꯡꯁꯤꯗ ꯋꯥ ꯌꯥꯝ ꯉꯥꯡꯂꯅꯨ ꯊꯋꯥꯏ ꯁꯥꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯄꯗꯨꯗ ꯉꯥꯟꯕ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ ꯑꯩꯅꯁꯨ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯇꯥꯅ ꯍꯥꯏꯔꯒ ꯅꯪꯅꯁꯨ ꯊꯧꯁꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯪꯁꯤꯕꯨ ꯀꯔꯤ ꯂꯩꯅ ꯁꯥꯔꯛꯄ ꯅꯨꯄꯤꯅꯣ ꯅꯪ ꯊꯦꯡꯅꯕꯗꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯂꯣꯏ ꯈꯤꯔꯛꯏ ꯑꯩ ꯋꯥꯔꯤꯀꯣ ꯁꯨꯝ ꯉꯥꯡ ꯂꯩꯔꯅꯨ ꯇꯨꯝꯕ ꯌꯥꯗꯦ ꯅꯨꯄꯤꯗꯨꯁꯨ ꯃꯃꯥꯏꯗꯣ ꯐꯛꯂꯥꯡꯂꯣꯝꯗ ꯆꯦꯞꯇꯨꯅ ꯍꯤꯞꯈ꯭ꯔꯦ ꯋꯥꯔꯦ ꯍꯥꯏꯔꯛꯄꯗꯨꯗ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯕ ꯅꯨꯄꯥꯗꯨꯁꯨ ꯇꯞꯊꯈ꯭ꯔꯦ ꯀꯥꯡꯈꯜ ꯊꯥꯗꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯊꯥꯗꯕꯤ ꯑꯗꯨꯒ ꯁꯣꯐꯥꯗ ꯂꯥꯛꯇꯨꯅ ꯍꯤꯞꯈ꯭ꯔꯦ ꯃꯁꯛꯁꯤꯒ ꯋꯥꯔꯦ ꯍꯥꯏꯕꯗꯨꯗ ꯆꯠꯈ꯭ꯔꯦꯅꯦ ꯉꯁꯥꯏꯒꯤ ꯉꯥꯟꯕꯅ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯁꯨ ꯄꯥꯈꯠꯂꯗꯨꯅ ꯄ꯭ꯔꯄ ꯊꯣꯛꯂꯛꯈꯤꯕꯅꯤ ꯑꯗꯨꯒ ꯊꯕꯥꯗ ꯍꯥꯏꯈꯤꯕꯅꯤ ꯏꯃꯥ ꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦ ꯃꯀꯣꯛ ꯆꯤꯛꯏ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯊꯟꯇ ꯌꯨꯝꯗ ꯂꯩꯕꯗꯣ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯦ ꯍꯥꯏꯒꯦ ꯈꯪꯗꯦ ꯁꯨꯛꯂꯒ ꯆꯠꯈ꯭ꯔꯦ ꯃꯁꯥꯗꯣ ꯀꯌꯥ ꯉꯝꯗꯕ ꯃꯥꯜꯂꯦ ꯊꯣꯏꯁꯨ ꯋꯥꯔ ꯃꯥꯜꯂꯦ ꯊꯣꯛꯂꯛꯂꯦ ꯍꯩ ꯅꯅꯥꯎꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯌꯨꯝꯗ ꯆꯪꯈ꯭ꯔꯦ ꯍꯥꯏꯅꯦ ꯍꯟꯅꯕ ꯇꯧꯔꯁꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯝꯇ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯦ ꯃꯀꯣꯛ ꯆꯤꯛꯏ ꯉꯥꯏꯍꯥꯛ ꯂꯩꯔꯦ ꯃꯀꯣꯛ ꯉꯥꯎꯏ ꯍꯥꯏ ꯊꯣꯏꯗꯤ ꯃꯄꯥꯒꯤ ꯃꯑꯣꯡ ꯃꯨꯟꯅ ꯈꯪꯕꯅꯤꯅ ꯊꯥꯖꯗꯦ ꯆꯠꯅꯕ ꯇꯧꯁꯤ ꯅꯣꯏꯕꯨ ꯆꯣꯡꯅꯤꯡꯂꯤꯕꯣ ꯆꯣꯡꯅꯤꯡꯗ꯭ꯔꯦꯗ ꯏꯃꯥ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯁꯤ ꯅꯨꯄꯤ ꯑꯍꯨꯝꯗ ꯍꯧꯒꯠꯇꯨꯅ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯄꯨꯂꯞ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯔꯁꯨ ꯌꯥꯕꯗꯨꯗ ꯃꯊꯟꯇ ꯆꯠꯈ꯭ꯔꯤꯗꯨꯕꯣ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯈꯜꯂꯛꯂꯕ ꯋꯥꯈꯜꯗꯣ ꯉꯥꯟꯕꯒꯤ ꯐꯣꯟꯒꯤ ꯔꯤꯡꯗꯨꯅ ꯀꯥꯏꯔꯔꯦ ꯉꯥꯟꯕ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯔꯤꯆꯥꯔꯗꯇꯣ ꯄꯥꯈꯠꯅ ꯉꯥꯟꯕ ꯅꯨꯡꯁꯤ ꯂꯩꯇꯤꯌꯦ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯐꯪꯗꯦ ꯅꯪ ꯀꯣꯜ ꯑꯝꯇ ꯇꯧꯒꯦꯔꯣ ꯍꯜꯂꯦ ꯌꯨꯝꯗ ꯂꯩꯔꯦ ꯑꯁ ꯉꯁꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯁꯣꯝꯗ ꯂꯋꯥꯏ ꯁꯝꯒꯁꯦ ꯆꯞ ꯌꯨꯡꯉꯨꯔꯦ ꯑꯃꯗꯁꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯛꯄ ꯁꯣꯝꯗꯒꯤ ꯌꯥꯔꯦ ꯊꯝꯃꯣ ꯊꯦꯡꯛꯁ ꯐꯥꯎ ꯍꯥꯏꯅꯤꯡꯗꯕ ꯅꯥꯀꯟꯗꯒꯤ ꯍꯣꯏ ꯃꯇꯨꯡ ꯁꯦꯟꯅꯧ ꯀꯥꯏꯅ ꯍꯥꯏꯔꯛꯀꯅꯨꯀꯣ ꯅꯁꯥꯅ ꯁꯦꯟꯅꯖꯧ ꯀꯨꯁꯤꯅꯤ ꯉꯥꯟꯕ ꯍꯥꯏꯕ ꯏꯕꯣ ꯅꯪ ꯆꯩꯗꯤ ꯐꯖꯅ ꯅꯤꯕꯅꯤ ꯑꯩꯈꯣꯏ ꯑꯣꯏꯕꯒꯤ ꯐꯨꯕꯤꯗꯕꯩ ꯋꯥꯅꯤ ꯑꯇꯣꯞꯄ ꯑꯣꯏꯔꯝꯃꯗꯤꯕ ꯅꯪ ꯂꯣꯏꯔꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯕꯨ ꯑꯇꯣꯞꯄꯗ ꯍꯥꯏꯗꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯁꯤꯅꯤ ꯅꯣꯛꯇꯅꯒ ꯇꯧꯔꯤ ꯁꯣꯏꯔꯒꯁꯤ ꯅꯇꯨꯅ ꯅꯨꯡꯁꯤꯔꯛꯄ ꯉꯥꯏꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯅꯨꯡꯁꯤꯔꯛꯇ꯭ꯔꯤꯉꯩ ꯅꯪ ꯍꯥꯠꯇꯣꯛꯄ ꯁꯣꯏꯗ꯭ꯔꯦ ꯌꯥꯔꯦꯀꯣ ꯅꯨꯄꯤ ꯇꯨꯝꯕ ꯌꯥꯔꯔꯣꯏ ꯌꯥꯝ ꯂꯥꯡꯅꯨ ꯅꯇꯨ ꯇꯨꯝꯕ ꯁꯪꯂꯤꯕꯅ ꯁꯪꯗ꯭ꯔꯗꯤ ꯌꯥꯔꯦ ꯇꯨꯝꯃꯣ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯛꯇꯧꯔꯤ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ ꯉꯥꯟꯕ ꯇꯝꯂꯞꯅ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯤ ꯀꯩꯅꯣ
asuk nungsiꯕꯁꯤꯕꯣ ꯕꯦꯝ ꯅꯪꯁꯤꯕꯨ ꯀꯩ ꯂꯩꯅ ꯁꯥꯔꯛꯄꯅꯣ ꯅꯪ ꯁꯥꯔꯛꯄ ꯂꯥꯏꯗꯣ ꯁꯥꯊꯤꯅ ꯅꯨꯡꯁꯤꯀꯣ ꯇꯥꯅꯤꯡꯗꯦꯀꯣ ꯇꯨꯝꯕ ꯌꯥꯗ꯭ꯔꯤ ꯉꯥꯟꯕꯗꯣ ꯅꯨꯄꯤ ꯃꯥꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯣꯐꯥꯗ ꯄꯔꯄ ꯑꯃꯨꯛ ꯍꯤꯞꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯁꯤꯗꯤ ꯆꯥꯛꯇꯨ ꯉꯟꯅ ꯆꯥꯊꯣꯛꯂꯒ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠ ꯌꯦꯡꯂꯨꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯂꯣꯏꯁꯤꯜꯂꯤ ꯉꯥꯟꯕ ꯅꯨꯡꯁꯤꯕꯨ ꯇꯥꯅ ꯇꯥꯅꯗꯅ ꯆꯠꯀꯅꯣꯃꯤ ꯅꯪꯕꯣ ꯑꯩꯗꯤ ꯆꯠꯅꯤꯡꯉꯤ ꯃꯣꯏꯅ ꯇꯧꯗꯣꯔꯤꯕ ꯁ꯭ꯄꯣꯔꯠꯀꯤ ꯏꯚꯦꯟꯠꯁꯤꯡꯗꯣ ꯕꯦꯂꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯇꯧꯕꯤꯒꯦ ꯍꯥꯏꯕ ꯅꯪꯅ ꯇꯧꯕ ꯊꯕꯛꯇꯤ ꯑꯩ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗꯦꯕ ꯑꯩ ꯌꯦꯡꯅꯤꯡꯗ꯭ꯔꯁꯨ ꯃꯣꯏ ꯑꯅꯤ ꯇꯧꯍꯟꯁꯦꯕ ꯑꯗꯨ ꯌꯦꯡꯉꯣ ꯍꯥꯏꯕ ꯑꯁ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯌꯦꯡꯗꯣꯏꯅꯣ ꯂꯩꯀꯥꯏ ꯑꯉꯥꯡ ꯈꯔ ꯈꯣꯝꯂꯛꯀꯦ ꯑꯁ ꯉꯥꯟꯕ ꯅꯄꯨꯔꯣꯏꯕꯗ ꯃꯤꯡ ꯁꯨꯝ ꯀꯧꯏ ꯌꯥꯝ ꯄꯛꯇꯦ ꯆꯠꯂꯁꯣ ꯑꯁ ꯕꯦꯝ ꯉꯥꯟꯕ ꯊꯣꯛꯑꯣ ꯍꯥꯏꯃꯤ ꯁꯦꯕ ꯆꯠꯀꯅꯣ ꯍꯥꯏꯃꯤ ꯑꯩꯅ ꯁꯥꯎꯇꯅ ꯅꯇꯨꯡ ꯏꯜꯂꯛꯀꯅꯤꯀꯣ ꯏꯀꯥꯏꯕ ꯈꯔ ꯈꯪꯅꯁꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯆꯠꯅꯣ ꯍꯥꯏꯁꯦ ꯍꯟꯗꯣꯛꯑꯁꯦ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯆꯠꯈꯤ ꯉꯥꯟꯕ ꯃꯆꯤꯟ ꯄꯣꯝꯊꯣꯛꯇꯨꯅ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯉꯥꯡꯅꯕ ꯋꯥꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯨꯡꯁꯤ ꯑꯃꯗꯤ ꯊꯣꯏ ꯂꯩꯀꯥꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯌꯦꯡꯕ ꯊꯣꯛꯈ꯭ꯔꯦ ꯉꯥꯟꯕꯗꯨ ꯎꯄꯥꯏ ꯂꯩꯇ ꯕꯦꯂꯦꯛꯇ ꯃꯦꯁꯦꯖ ꯊꯥꯔꯤ ꯑꯣꯏ ꯑꯩꯒꯤ ꯅꯨꯄꯤ ꯁ꯭ꯄꯣꯔꯠ ꯌꯦꯡꯕ ꯊꯣꯛꯈꯤꯕꯅꯤ ꯑꯝꯇ ꯁꯛꯂꯨꯆꯣ ꯕꯦꯂꯤ ꯀꯣꯜ ꯑꯣꯏꯅ ꯇꯧꯔꯛꯏ ꯉꯥꯟꯕ ꯁꯠ ꯑꯗꯨꯝ ꯄꯥꯏꯈꯠꯂꯤ ꯑꯩꯈꯣꯏ ꯅꯨꯄꯤꯁꯨ ꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯣ ꯊꯣꯛꯈꯤꯕꯅꯤ ꯑꯩꯅꯗꯤ ꯍꯥꯏꯖꯕꯅꯤ ꯅꯪꯉꯣꯟꯗ ꯁ꯭ꯄꯣꯔꯠꯇꯣ ꯁꯪꯍꯟꯒꯦꯅ ꯑꯗꯨꯕꯨ ꯌꯥꯗꯦ ꯑꯅꯝ ꯌꯥꯝ ꯀꯜꯂꯤ ꯌꯥꯔꯦ ꯊꯝꯃꯣ ꯑꯩ ꯊꯣꯛꯄ ꯊꯦꯡꯒꯅꯤ ꯅꯪꯅ ꯅꯊꯧ ꯂꯩꯇꯅ ꯇꯧꯔꯛꯂꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯕꯤꯒ ꯇꯧꯔꯤ ꯇꯞꯇꯅ ꯊꯝꯃꯣ ꯍꯥꯏꯗꯤ ꯀꯣꯛ ꯊꯝꯃꯣꯗꯅ ꯅꯪꯅ ꯉꯝꯗ꯭ꯔꯒ ꯑꯩ ꯊꯝꯃꯒꯦ ꯀꯣꯜꯗꯣ ꯆꯪꯒꯟꯅꯕ ꯅꯨꯄꯥꯗꯨꯅ ꯊꯝꯈ꯭ꯔꯦ ꯉꯥꯟꯕꯗꯣ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯉꯤꯗꯩ ꯀꯩ ꯕꯤꯠꯇꯅꯣ ꯌꯥꯎꯁꯪ ꯀꯥꯏꯅ ꯑꯔꯦꯝꯕꯗ ꯃꯤꯔꯝꯒꯤ ꯃꯇꯧ ꯇꯝꯗꯅ ꯄꯔꯄ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯕꯦꯂꯦꯛꯁꯨ ꯉꯥꯟꯕꯅ ꯄꯥꯎꯗꯣ ꯍꯦꯛ ꯄꯤꯔꯛꯄꯒ ꯀꯥꯗꯒꯤ ꯄꯥꯏꯊꯣꯔꯛꯏ ꯍꯩ ꯀꯥꯏꯗꯅꯣ ꯅꯪꯅ ꯄꯥꯈꯪꯅꯦ ꯅꯨꯄꯤ ꯂꯨꯝꯕ ꯆꯠꯂꯨꯒꯦ ꯍꯩ ꯄꯥꯈꯪꯅꯦ ꯀꯥꯏꯅ ꯍꯧꯖꯤꯛꯅꯦ ꯇꯥꯅ ꯇꯥꯅ ꯀꯜꯂꯗꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯤꯅꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯂꯥꯛꯑꯀꯥꯟꯗ ꯏꯃꯥ ꯅꯪ ꯑꯃꯨꯛ ꯇꯞ ꯇꯥꯅ ꯐꯨꯍꯟꯒꯦ ꯍꯩ ꯀꯩ ꯑꯉꯥꯡꯅꯣꯅꯦ ꯃꯁꯤꯕꯣ ꯅꯪ ꯅꯄꯥ ꯇꯥꯜꯂꯒ ꯐꯨꯍꯜꯂꯨꯔꯣ ꯍꯥꯏꯌꯣ ꯕꯕꯥꯗꯒꯤ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯍꯦꯟꯅ ꯃꯁꯥ ꯀꯟꯅꯤꯀꯣ ꯅꯣꯏ ꯗꯥꯔꯂꯤꯡ ꯍꯅꯨꯕꯗꯣ ꯃꯁꯤ ꯍꯥꯠꯂꯒꯦꯗ ꯍꯦ ꯃꯁꯤ ꯕꯦꯂꯦꯛꯁꯇꯣ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯃꯃꯥꯗꯨꯁꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ ꯁꯨꯃꯥꯡ ꯑꯆꯧꯕꯗꯨꯗ ꯇꯧꯔꯨ ꯀꯩꯃ ꯅꯨꯄꯤꯗ ꯍꯥꯏꯗꯣꯛꯆꯅꯤ ꯅꯁꯝ ꯐꯣꯏꯍꯟꯁꯅꯤ ꯏ ꯀꯥꯡꯗꯅ ꯅꯄꯥ ꯌꯥꯏꯕꯤ ꯃꯆꯥ ꯉꯥꯏꯈꯣꯅꯤ ꯅꯪ ꯕꯦꯂꯤ ꯄꯔꯄ ꯆꯦꯟꯊꯣꯔꯛꯏ ꯅꯪ ꯍꯟꯗꯤ ꯍꯜꯂꯛꯈꯤꯅꯤꯗꯅ ꯅꯪ ꯍꯣ ꯍꯜꯂꯛꯑꯔꯣꯏꯌꯦ ꯑꯩ ꯆꯦꯟꯈ꯭ꯔꯅꯤ ꯅꯪꯒꯤ ꯅꯌꯨꯝꯁꯤꯗꯅꯦ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗꯦ ꯃꯁꯤ ꯁꯣꯏꯔꯤꯁꯦ ꯃꯁꯦ ꯃꯆꯥ ꯑꯉꯥꯎꯕꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯄꯔꯄꯨꯛ ꯆꯥꯛꯅ ꯁꯣꯜꯂꯤ ꯕꯦꯂꯦꯛꯇꯨ ꯎꯄꯥꯏ ꯂꯩꯇ ꯑꯣꯇꯣ ꯇꯣꯡꯂꯒ ꯂꯥꯛꯏ ꯉꯥꯟꯕ ꯍꯣꯏ ꯌꯧꯔꯝꯗꯥꯏꯗ ꯉꯥꯟꯕꯗ ꯀꯣꯜ ꯇꯧꯗꯨꯅ ꯀꯧꯊꯣꯛꯏ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯂꯨꯄꯥ 10 ꯌꯧꯔꯤ ꯁꯤ ꯂꯧꯔꯣ 이붕아 시디 야로이네 ngasaina haibusu nate aduga ise auto khwai tong mami ni khangedana lupa 10 adum pini tamo yam khangai sarkan ngan be sutuna belikte yenglei mari ta sengna auto da lai haiba khangludabani mana pakon sibagi lawu manbani tamo adu lawge haiga lawra haigan to ei changage adu haiduna mamai le diro chatpa hokre auto driver du singangang na murum sole koinune ngawbro kaino thawkhre auto du so ganba proper laktuna beleki frita yali hey kaino nang toisibo auto da laktuna izat harawai bathabo adu so ganba gi thongal da khamba sai natu senaru dise pharabani imana tanar ko chelakpada gari puthoroktre adu gi auto da lakpa yare aigi na ta changlano lapangomda sumchakro laikhini na thawlibro anga masam tai ko is hanubi amaga luhonglabani na ahal gyam sai ko gyan ga se sutta tarle mi ko adugi nati challo haibi koi re bachakhido aisu thorabane ba tanthore natulu na sakhau yeningdabani nangse labi am thi khuruga sauraga thawai tana rause ngama belekta paini yenglaga
ꯌꯦꯡꯗꯦ ꯆꯠꯂꯣ ꯕꯦꯂꯤꯛ ꯅꯣꯛꯄꯗꯣ ꯈꯔ ꯈꯖꯤꯛ ꯐꯔꯛꯇꯨꯅ ꯑꯣꯀꯦ ꯑꯩ ꯊꯣꯛꯈꯤꯒꯦ ꯅꯆꯦꯒ ꯔꯣꯃꯥꯟꯁ ꯇꯧꯔꯨꯒꯦ ꯉꯥꯟꯕ ꯃꯃꯤ ꯁꯣꯛꯇꯨꯅ ꯁꯛꯇꯥꯁꯤꯒ ꯕꯦꯂꯤꯛꯅ ꯃꯐꯝꯗꯨ ꯌꯧꯔꯛꯄꯗꯗꯤ ꯊꯣꯏꯔꯦꯡꯕꯗꯨ ꯂꯥꯞꯅꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯕꯦꯂꯤꯛꯇꯤ ꯏꯉꯛꯉꯛꯈ꯭ꯔꯦ ꯀꯩꯅꯣ ꯇꯥꯃꯣꯁꯤꯗꯤ ꯃꯁꯥ ꯊꯤ ꯅꯥꯜꯂꯤꯅ ꯃꯥꯏꯁꯦ ꯅꯨꯄꯤꯔꯝꯕ ꯂꯥꯛꯏꯖꯥꯠꯂꯣ ꯃꯥꯅꯕꯨ ꯀꯥꯏꯗꯒꯤ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯅꯨꯄꯥ ꯅꯠꯇꯦꯗ ꯕꯦꯂꯤꯛꯇꯣ ꯐꯝꯐꯝ ꯆꯪꯂꯛꯄꯅꯤ ꯊꯣꯏꯔꯦꯡꯕꯗꯣ ꯅꯨꯡꯁꯤꯍꯣꯏ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯈꯤꯕꯗꯨꯗ ꯕꯦꯂꯤꯛ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯃꯃꯤꯠꯇꯣ ꯁꯨꯔ ꯑꯃꯨꯛ ꯅꯥꯏ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯃꯊꯣꯡ ꯈꯪꯗ ꯃꯤꯍꯨꯜ ꯗꯪ ꯆꯣꯡꯉꯤ ꯃꯁꯥꯒꯤ ꯃꯤꯍꯨꯜꯗꯣ ꯐꯥꯊꯖꯩ ꯊꯣꯏꯍꯣꯏꯅꯗꯤ ꯕꯦꯂꯤꯛ ꯂꯥꯛꯏ ꯍꯥꯏꯕ ꯑꯗꯨꯝ ꯈꯪꯈꯤꯗ꯭ꯔꯦ ꯃꯈꯣꯏ ꯑꯍꯨꯝ ꯅꯣꯛꯇꯅꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯧꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯅꯨꯄꯥ ꯃꯥꯗꯤ ꯃꯊꯣꯡ ꯈꯪꯗ ꯃꯀ꯭ꯂꯥꯞꯇꯨ ꯅꯤꯡꯂꯩ ꯕꯦꯂꯤꯛꯇꯣ ꯄ꯭ꯔꯄ ꯑꯃꯨꯛ ꯆꯪꯂꯩ ꯃꯥꯕꯨꯗ ꯊꯣꯏꯔꯦꯝꯕꯅ ꯅꯣꯡꯃꯤ ꯕꯦꯂꯤꯛ ꯅꯪꯁꯨ ꯂꯥꯛꯏꯔꯣ ꯏꯆꯝ ꯆꯝꯅ ꯀꯧꯔꯛꯄꯗꯨꯗ ꯕꯦꯂꯤꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯥꯃꯣ ꯁꯨꯝ ꯊꯣꯏꯅ ꯁ꯭ꯄꯣꯔꯠꯁ ꯌꯥꯎꯗꯣꯏꯔꯣ ꯍꯦꯔꯥ ꯑꯩꯕꯨ ꯑꯉꯥꯡꯒꯤ ꯃꯑꯣꯡꯗ ꯁ꯭ꯄꯣꯔꯠꯁ ꯁꯥꯟꯅꯈꯤꯗ꯭ꯔꯣ ꯑꯉꯥꯡ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯁꯦ ꯏꯃꯥꯟꯅꯕ ꯐꯥꯎ ꯅꯨꯄꯤ ꯊꯤꯕ ꯌꯥꯎꯈ꯭ꯔꯦ ꯁꯤꯗ ꯑꯩꯁꯦ ꯑꯉꯥꯡ ꯍꯥꯏꯈꯤꯗ꯭ꯔꯣ ꯅꯨꯡꯁꯤ ꯈꯖꯤꯛ ꯏꯀꯥꯏꯔꯛꯏ ꯊꯣꯏꯅ ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯔꯥꯁꯤ ꯏꯌꯥꯎ ꯌꯥꯎꯗꯦ ꯊꯣꯏꯔꯦꯝꯕꯅ ꯑꯩꯈꯣꯏ ꯍꯦꯡꯕꯗꯨꯗꯤ ꯌꯥꯎꯔꯛꯇ꯭ꯔꯣ ꯃꯥꯗꯤ ꯍꯧꯔꯝꯗ꯭ꯔꯦ ꯇꯥꯃꯣ ꯃꯥꯁꯨ ꯆꯠꯅꯤꯡꯉꯦ ꯍꯥꯏꯍꯧꯕꯅꯤ ꯑꯩꯗꯤ ꯑꯗꯨ ꯈꯪꯗꯕꯅꯤꯅ ꯀꯧꯔꯛꯑꯝꯗ꯭ꯔꯦ ꯍꯌꯦꯡꯗꯣ ꯍꯦꯛ ꯆꯠꯃꯤꯟꯅꯔꯣ ꯕꯦꯂꯤꯛ ꯏꯐꯪ ꯐꯤꯡꯅ ꯑꯗꯨ ꯇꯥꯃꯣ ꯑꯩꯈꯣই ꯅꯨꯄꯤ ꯍꯥꯏꯗꯤ ꯉꯥꯟꯕꯒꯤ ꯆꯦꯒ ꯀꯔꯤ ꯃꯔꯤ ꯊꯣꯏ ꯃꯃꯤ ꯂꯥꯎꯊꯣꯛꯇꯨꯅ ꯊꯣꯏꯔꯦꯝꯕ ꯏꯪꯅ ꯅꯐꯦꯠꯇꯧꯅ ꯑꯉꯥꯡꯅ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯨ ꯌꯥꯝ ꯈꯟꯅꯨ ꯕꯦꯂꯤꯛ ꯃꯤꯄꯥꯏꯅ ꯑꯁꯦꯡꯕꯩꯔꯥꯃꯤ ꯖꯨꯠ ꯆꯥꯗꯕ ꯋꯥꯍꯪꯗꯣ ꯌꯥꯝ ꯍꯪꯒꯅꯨꯀꯣ ꯑꯣꯏꯕꯨ ꯑꯣꯏꯗ꯭ꯔꯗꯤ ꯐꯩ ꯑꯁꯨꯝ ꯇꯧꯅ ꯌꯥꯎꯁꯪꯁꯨ ꯂꯣꯏꯈ꯭ꯔꯦ ꯀꯣꯂꯦꯖ ꯀꯥꯕꯁꯨ ꯍꯧꯔꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯔꯝꯂꯕ ꯃꯇꯨꯡ ꯅꯨꯡꯁꯤꯠꯁꯨ ꯀꯣꯂꯦꯖ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯦ ꯉꯥꯟꯕꯗꯤ ꯑꯇꯣꯞꯄ ꯀꯥꯗꯨꯗ ꯆꯪꯗꯨꯅ ꯋꯥ ꯉꯥꯡꯖꯔꯤ ꯀꯅꯥꯒꯅꯣ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤꯅ ꯉꯥꯟꯕꯅ ꯆꯪꯂꯤꯕꯗꯣ ꯑꯇꯩ ꯀꯥꯗ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯣꯇꯣ ꯃꯌꯥꯝ ꯊꯦꯠꯄ ꯀꯥꯗꯨꯗꯅꯤ ꯊꯕꯛꯅ ꯆꯥꯛ ꯊꯤꯗꯣꯛꯄ ꯂꯣꯏꯔꯝꯂꯦ ꯑꯍꯨꯝꯗꯨ ꯆꯥꯛ ꯄꯨꯂꯞ ꯆꯥꯔꯦ ꯂꯣꯏꯔꯒ ꯊꯣꯏꯗꯤ ꯁ꯭ꯅꯥ ꯇꯧꯕꯅ ꯊꯦꯡꯈ꯭ꯔꯦ ꯅꯨꯡꯁꯤꯅ ꯉꯥꯟꯕꯒ ꯆꯠꯄꯅꯤ ꯑꯅꯤꯗꯨꯁꯨ ꯊꯣꯛꯂꯛꯂꯤ ꯑꯅꯤꯗꯨ ꯒꯥꯔꯤ ꯊꯧꯔꯛꯂꯤꯗꯣ ꯀꯣꯂꯦꯖ ꯂꯝꯕꯤ ꯑꯣꯏꯗꯕꯗꯨꯗ ꯅꯨꯡꯁꯤꯅ ꯉꯛꯂꯗꯨꯅ ꯍꯪꯂꯤ ꯀꯥꯏꯗꯅꯣ ꯆꯠꯂꯤꯁꯤꯕꯣ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯇꯧ ꯉꯥꯟꯕ ꯒꯥꯔꯤ ꯈꯥꯝꯃꯣ ꯑꯃꯗꯨꯁꯨ ꯈꯥꯝꯗꯦ ꯍꯥꯟꯅꯗꯒꯤ ꯈꯔꯕꯨ ꯀꯟꯈꯠꯅ ꯊꯧꯔꯤ ꯉꯥꯟꯕ ꯒꯥꯔꯤ ꯈꯥꯝꯃꯣ ꯍꯥꯏꯕꯅꯦ ꯉꯥꯟꯕ ꯍꯟꯗꯛꯇꯤ ꯁꯥꯎꯅ ꯒꯥꯔꯤꯗꯣ ꯈꯥꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯟꯕ ꯁꯤ ꯀꯩꯅꯣꯕ ꯑꯩꯉꯣꯟꯗ ꯃꯤꯡ ꯁꯨꯝ ꯀꯧꯔꯤꯁꯤ ꯀꯩꯒꯤꯅꯣꯕ ꯅꯨꯡꯁꯤ ꯀꯨꯝꯊꯈꯤꯗꯨꯅ ꯑꯉꯥꯡ ꯅꯉꯣꯟꯗꯕꯨ ꯃꯤꯡ ꯀꯧꯗꯅ ꯀꯩ ꯀꯧꯅꯤ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯣꯏꯔꯕꯅꯤ ꯈꯔꯁꯨ ꯕꯦꯕꯥꯔ ꯊꯝꯃꯨ ꯅꯨꯡꯁꯤꯗꯨ ꯇꯥꯁꯤꯟꯅꯗꯕꯒꯨꯝ ꯑꯇꯣꯞꯄꯗ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤꯗꯨꯅ ꯒꯥꯔꯤꯁꯦ ꯃꯃꯥꯏ ꯂꯩꯔꯣ ꯉꯁꯤ ꯀꯣꯂꯦꯖ ꯆꯠꯂꯣꯏ ꯀꯩꯒꯤ ꯅꯪ ꯌꯥꯎꯗ꯭ꯔꯁꯨ ꯑꯩꯗꯤ ꯌꯧꯅꯤ ꯑꯩ ꯊꯤꯜꯂꯣꯏ ꯉꯥꯟꯕ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯊꯤꯜꯂꯣ ꯑꯩꯒꯤꯗꯤ ꯍꯥꯏꯈ꯭ꯔꯦ ꯅꯪꯅ ꯊꯤꯟꯗ꯭ꯔꯁꯨ ꯑꯩ ꯇꯝꯇꯁꯨ ꯆꯠꯈꯤꯅꯤ ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯄ ꯍꯧꯈꯤ ꯉꯥꯟꯕ ꯅꯨꯡꯁꯤꯒꯤ ꯃꯈꯨꯠꯇ ꯐꯥꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯗ ꯆꯠꯂꯨꯈꯤꯁꯤ ꯍꯣꯁꯄꯤꯇꯥꯜ ꯄꯜꯂꯛꯄꯗꯨꯗꯗꯤ ꯊꯥꯡꯂꯕ ꯈꯣꯡꯊꯥꯡꯗꯣ ꯆꯞ ꯂꯦꯞꯇꯨꯅ ꯉꯛꯅ ꯂꯩꯊꯣꯔꯛꯏ ꯅꯪꯅ ꯎꯅꯤꯡꯕ ꯃꯍꯥꯛꯇꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯍꯥꯏꯅ ꯄꯤ ꯏꯔꯥ ꯆꯦꯜꯂꯤ ꯉꯥꯟꯕ ꯇꯞꯅ ꯑꯃꯨꯛꯁꯨ ꯍꯥꯏꯖꯔꯤ ꯂꯥꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯂꯝꯒꯅꯤ ꯈꯪꯉꯤ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯀꯩꯗ ꯀꯥꯈꯠꯇꯨꯅ ꯁ꯭ꯇꯥꯔꯠ ꯇꯧꯈ꯭ꯔꯦ ꯅꯨꯡꯁꯤꯅ ꯁꯨꯝ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯇꯞꯂꯞꯅ ꯃꯈꯥ ꯇꯥꯔꯦ ꯂꯥꯛꯑꯣꯅꯦ ꯅꯨꯡꯁꯤ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯞꯅ ꯀꯥꯈꯠꯂꯤ ꯉꯥꯟꯕ ꯊꯃꯣꯏꯗ ꯁꯣꯟꯖꯩ ꯎꯅꯍꯟꯒꯦ ꯍꯥꯏꯔꯗꯤ ꯌꯥꯏꯅꯦ ꯍꯣꯁꯄꯤꯇꯥꯜꯗꯨꯅꯦ ꯍꯥꯏꯔꯗꯤ ꯆꯠꯁꯨ ꯆꯠꯇꯦ ꯑꯩꯕꯨꯅ ꯀꯔꯤꯁꯨ ꯃꯤ ꯑꯣꯏꯅ ꯊꯥꯕꯤꯗꯕ ꯑꯗꯨꯒ ꯃꯥꯕꯨꯅ ꯃꯃꯜ ꯂꯩꯅ ꯈꯟꯕ ꯃꯊꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯥꯁꯦ ꯅꯨꯡꯁꯤꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯁꯨꯝ ꯇꯣꯡꯉꯤ ꯃꯇꯧꯗꯨꯅ ꯍꯦꯟꯅ ꯅꯨꯄꯥ ꯃꯥꯗꯤ ꯊꯃꯣꯏ ꯁꯣꯛꯂꯦ ꯐꯠꯇꯦ ꯌꯥꯝ ꯐꯠꯇꯦ ꯅꯪ ꯑꯩꯅ ꯅꯪꯒꯤ ꯐꯅꯕ ꯈꯟꯕ ꯑꯗꯨꯒ ꯅꯪꯅꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯐꯠꯇꯕ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯀꯤꯕ
ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯏꯅꯣ? ꯁꯥꯎꯕ ꯐꯥꯎ ꯉꯝꯗꯕ ꯅꯉꯣꯟꯗ ꯑꯩꯅ ꯀꯔꯤ ꯇꯧꯒꯅꯤ? ꯅꯪꯅꯗꯤ ꯈꯪꯕꯤꯗꯦ꯫ ꯁꯨꯝ ꯊꯥꯔꯛꯄꯅ ꯂꯝꯕꯤ ꯀꯌꯥ ꯐꯠꯇꯕ ꯃꯐꯝ ꯑꯃ ꯊꯦꯡꯅꯩ꯫ ꯗꯥꯎꯅ ꯌꯥꯗ꯭ꯔꯤꯁꯨ ꯒꯥꯔꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯜꯂꯤ꯫ ꯑꯗꯨꯅ ꯑꯐꯕꯗ ꯈꯜꯂꯒ ꯊꯧꯒꯗꯕꯁꯨ ꯌꯥꯗ꯭ꯔꯤ꯫ ꯇꯥꯇꯥ ꯑꯃꯅ ꯂꯝꯕꯤꯒꯤ ꯎꯐꯨꯜꯁꯤꯡꯗꯨ ꯀꯥꯝꯁꯤꯜꯂꯝꯃꯤ꯫ ꯉꯥꯟꯕ ꯃꯃꯤꯠꯇꯣ ꯄꯥꯡꯕ ꯉꯝꯗ ꯍꯥꯏꯐꯦꯠ ꯎꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯈꯥꯝꯂꯛꯏ꯫ ꯅꯨꯡꯁꯤꯠꯁꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯉꯥꯟꯕ ꯄꯣꯀꯦꯠꯇꯒꯤ ꯔꯨꯃꯥꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯥꯏꯐꯦꯠ ꯊꯨꯞꯄꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯇꯣꯟꯗ ꯈꯨꯝꯖꯤꯟꯕꯤꯔꯛꯏ꯫ ꯂꯣꯛ ꯊꯨꯡꯕ ꯇꯥꯔꯦ, ꯂꯝꯕꯤꯁꯨ ꯐꯠꯇꯦ꯫ ꯅꯨꯡꯁꯤ ꯏꯔꯥ ꯆꯦꯟꯅ ꯌꯦꯡꯂꯛꯏ ꯅꯨꯄꯥ ꯑꯃꯕꯨ꯫ ꯑꯩꯅ ꯅꯪꯒꯤ ꯅꯁꯥꯗ ꯈꯖꯤꯛ ꯁꯣꯛꯄꯒꯤ ꯄꯤ ꯇꯥꯍꯟꯕ ꯍꯧꯅꯕ꯭ꯔꯣ? ꯅꯪꯅ ꯑꯗꯨꯝ ꯄꯤ ꯇꯥꯒꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯁꯣꯛꯂꯔꯣꯏ꯫ ꯉꯁꯤꯗꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯅꯨꯡꯁꯤ ꯋꯥꯍꯩ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯉꯝꯗ ꯄꯤ ꯃꯔꯤꯛ ꯑꯃ ꯁꯤꯟꯊꯔꯛꯏ꯫ ꯉꯥꯟꯕ ꯌꯦꯡꯕ ꯉꯝꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ, ꯄꯤꯗꯨ ꯇꯩꯊꯣꯛꯑꯣ, ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯏꯈꯨꯠꯁꯤꯅ ꯇꯩꯊꯣꯛꯅꯤꯡꯉꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯅꯨꯡꯁꯤꯁꯨ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ꯫ ꯉꯥꯟꯕꯁꯨ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯋꯥ ꯑꯃꯇ ꯉꯥꯡꯅꯗ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ ꯑꯅꯤꯗꯣ꯫ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ, ꯆꯪꯉꯣ, ꯅꯪꯗꯤ ꯆꯥꯅꯕ ꯂꯩꯔꯛꯀꯦ, ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣ꯫ ꯅꯨꯡꯁꯤ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡꯒꯤ ꯑꯥꯔꯊ ꯅꯨꯄꯥ ꯑꯣꯏꯕ ꯃꯥꯅ ꯈꯪꯈꯤꯗ꯭ꯔꯦ꯫ ꯍꯥꯟꯅ ꯌꯦꯡꯂꯝꯅ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯡꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯆꯪꯂꯛꯏ꯫ ꯃꯥꯅ ꯆꯪꯂꯛꯄꯗ ꯅꯆꯦꯟꯕꯁꯨ ꯂꯩꯔꯝꯗꯦ, ꯖꯣꯏꯆꯥꯟ ꯈꯛ ꯂꯩꯔꯝꯃꯤ꯫ ꯁꯤꯜꯂꯤꯕꯅꯤ ꯄꯨꯝꯅꯃꯛ ꯅꯨꯄꯥ ꯃꯥꯅ꯫ ꯅꯨꯄꯤ ꯃꯥꯅ ꯖꯣꯏꯆꯥꯟꯒ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯅꯤꯡꯂꯝꯒꯅꯤ ꯈꯪꯕꯅ ꯁꯤꯜꯂꯤꯕꯅꯤ꯫ ꯖꯣꯏꯆꯥꯟ ꯃꯍꯥꯛꯇꯤ ꯈꯪꯕ ꯅꯠꯇꯦ꯫ ꯉꯁꯤ ꯅꯨꯡꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯪꯍꯟꯗꯕꯅꯤ ꯅꯆꯦꯟꯕ ꯃꯍꯥꯛꯅꯁꯨ꯫ ꯇꯥꯃꯣ, ꯇꯅꯤꯛ ꯇꯅꯤꯛ ꯀꯧꯔꯛꯄꯅꯤ ꯖꯣꯏꯆꯥꯟ ꯋꯥꯜꯂꯣꯝꯗ ꯆꯠꯂꯝꯕꯗꯒꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯕꯦꯝ! ꯑꯅꯤꯗꯨ ꯋꯥ ꯑꯃꯇ ꯉꯥꯡꯅꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯉꯥꯟꯕꯗꯤ ꯌꯥꯎꯔꯛꯇꯕ꯭ꯔꯥ? ꯌꯥꯎꯔꯛꯏ꯫ ꯃꯄꯥꯟꯗ ꯆꯥꯅꯕ ꯂꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯣ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯉꯥꯟꯕꯗꯤ ꯃꯤ ꯐꯕ꯭ꯔꯥ? ꯀꯃꯥꯏꯅ ꯇꯧꯏ? ꯅꯪꯕꯨ ꯂꯨꯅ ꯇꯧꯕ ꯅꯠꯇ꯭ꯔꯥ? ꯅꯨꯡꯁꯤ ꯅꯤꯡꯉꯝꯗꯅ ꯌꯦꯡꯂꯛꯏ꯫ ꯕꯦꯝ, ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩ꯫ ꯃꯥ ꯌꯥꯝ ꯐꯩ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯗ꯭ꯔꯕ ꯃꯥꯕꯨ ꯑꯋꯥꯕ ꯄꯤꯗꯨꯅ ꯃꯥꯅ ꯑꯍꯤꯡ ꯈꯨꯗꯤꯡ ꯀꯞꯄ, ꯑꯩꯅ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ, ꯑꯗꯨꯒ ꯃꯥꯅ ꯇꯨꯝꯕ ꯉꯝꯗ ꯑꯩꯕꯨ ꯌꯦꯡꯕ꯫ ꯅꯪ ꯑꯩꯈꯣꯏꯅ ꯇꯧꯕꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯅꯨꯡꯁꯤ, ꯌꯥꯝ ꯅꯨꯡꯁꯤ꯫ ꯉꯥꯟꯕꯗ ꯆꯈꯥꯎꯗꯨ ꯄꯥꯏꯔꯒ ꯆꯪꯕ ꯍꯧꯔꯛꯄꯅꯤ꯫ ꯋꯥꯍꯩꯗꯨꯗ ꯆꯞ ꯂꯦꯞꯄꯤ꯫ ꯃꯥꯗꯤ ꯃꯃꯥꯡꯒꯤ ꯋꯥꯍꯩ ꯑꯃꯗ ꯇꯥꯍꯧꯗ꯭ꯔꯦ꯫ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯈꯛ ꯇꯥꯍꯧꯕꯅꯤ꯫ ꯅꯃꯛ ꯑꯩꯅ ꯁꯣꯏꯕ ꯇꯥꯔꯗ꯭ꯔꯥ? ꯅꯪꯒꯤ ꯅꯤꯡꯕꯁꯨ ꯑꯩꯅ ꯀꯥꯏꯍꯜꯂꯦ꯫ ꯃꯥꯅꯦ, ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯕꯅꯦ꯫ ꯑꯗꯨꯃꯛꯅ ꯑꯩꯅ ꯆꯩꯅꯥ ꯐꯪꯖꯕꯅꯤ꯫ ꯖꯣꯏꯆꯥꯟ ꯊꯣꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ, ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯂꯥꯛꯇꯦꯅꯦ꯫ ꯅꯨꯡꯁꯤꯁꯨ ꯆꯤꯡꯅꯗꯨꯅ ꯊꯣꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯂꯥꯛꯇꯛꯅ ꯅꯤꯡꯕ ꯀꯥꯏꯅ ꯃꯄꯤ ꯇꯩꯊꯣꯛ ꯇꯩꯊꯣꯛ ꯆꯠꯈꯤꯕꯗ ꯎꯕꯗ ꯅꯨꯡꯁꯤ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯇꯨꯅ ꯅꯨꯄꯥ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯛꯏ꯫ ꯀꯩꯗꯧꯔꯦ? ꯋꯥꯔꯤ ꯂꯣꯏꯔꯕꯣ? ꯀꯩꯒꯤꯅꯣ ꯆꯪꯂꯛꯇ꯭ꯔꯤꯗꯤ? ꯋꯥꯔꯤ ꯊꯨꯒꯥꯏꯅꯤꯡꯗ꯭ꯔꯕ? ꯀꯔꯤ ꯋꯥꯔꯤ? ꯇꯥꯖꯧ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗ ꯂꯝꯂꯥꯟꯕ ꯑꯩꯅ ꯌꯥꯎꯕ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅ ꯆꯪꯂꯛꯇ꯭ꯔꯕ? ꯍꯛꯊꯤ! ꯂꯣꯛ ꯊꯨꯡꯒꯗꯕ ꯃꯥꯜꯂꯦ, ꯍꯜꯂꯁꯦ꯫ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯕꯣ? ꯂꯣꯏꯔꯦ꯫ ꯉꯥꯟꯕ ꯇꯝꯂꯞꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯁꯝꯂꯛꯏ꯫ ꯑꯗꯨꯒ ꯑꯅꯤꯗꯨ ꯊꯣꯛꯂꯛꯏ꯫ ꯂꯧꯊꯣꯛꯂꯨꯔꯕ ꯔꯨꯃꯥꯜꯗꯣ ꯑꯃꯨꯛ ꯈꯨꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯋꯥ ꯑꯃꯇ ꯉꯥꯡꯅꯗ ꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯨꯡꯁꯤꯗꯨ ꯂꯣꯏꯔꯦ꯫ ꯃꯅꯥꯇꯣꯟꯒ ꯏꯉꯥꯡ ꯉꯥꯡꯂꯒ ꯂꯣꯛ ꯐꯖꯅ ꯊꯨꯡꯂꯤ꯫ ꯅꯪꯕꯨ ꯅꯄꯥꯒꯤ ꯒꯥꯔꯤꯁꯤꯗ ꯆꯠꯄ ꯌꯥꯗ꯭ꯔꯥ ꯍꯥꯏꯃꯤ?
ꯑꯩꯁꯨ ꯈꯪꯗꯦ ꯉꯥꯅꯨ ꯃꯐꯤꯒ ꯍꯣꯡꯗꯈꯩ ꯑꯩ ꯍꯤꯗꯥꯛ ꯂꯩꯔꯨꯒꯦꯃ ꯂꯩꯃꯤꯟꯅꯔꯝꯃꯣ ꯑꯍꯣꯏꯅꯦ ꯌꯥꯅꯤꯡꯉꯦ ꯂꯩꯇ꯭ꯔꯁꯨ ꯅꯥꯕ ꯃꯇꯝꯗꯗꯤ ꯍꯩꯅꯕ ꯍꯩꯅꯗꯕ ꯈꯥꯏꯔꯨꯁꯦ ꯑꯗꯨꯃꯥꯏ ꯁꯨꯝ ꯂꯩꯕ ꯌꯥꯒꯗꯕ ꯅꯠꯇꯦ ꯅꯨꯡꯁꯤ ꯃꯅꯥꯇꯣꯟꯗ ꯃꯈꯨꯠꯅ ꯅꯣꯏꯗꯨꯅ ꯉꯥꯅꯨ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯨꯛ ꯄꯔꯄ ꯀꯥꯈꯠꯇꯨꯅ ꯁꯦ ꯋꯥꯇꯔ ꯕꯦꯒꯅꯦ ꯐꯃꯨꯡꯗ ꯀꯥꯈꯠꯂꯣ ꯅꯨꯡꯁꯤꯁꯨ ꯃꯁꯥꯗꯣ ꯉꯝꯗ꯭ꯔꯕꯅꯤꯅ ꯀꯥꯈꯠꯈ꯭ꯔꯦ ꯉꯥꯟꯕꯅ ꯃꯣꯖꯥ ꯂꯧꯗꯨꯅ ꯇꯣꯡꯁꯤꯟꯕꯤ ꯈꯣꯡꯁꯤꯁꯨ ꯏꯪꯒꯦ ꯇꯧꯔꯤꯁꯦ ꯊꯕ ꯃꯆꯥꯅ ꯃꯃꯧꯒꯤꯗꯃꯛꯇ ꯋꯥꯖꯕ ꯃꯇꯧꯗꯨꯗ ꯅꯣꯡꯃꯩ ꯅꯣꯡꯃꯩ ꯇꯧꯖꯩ ꯃꯃꯥꯁꯨ ꯊꯥꯏꯅꯒꯤ ꯍꯤꯗꯥꯛ ꯊꯤꯔꯒ ꯐꯨꯠꯄꯤꯔꯨꯒꯦ ꯑꯍꯣꯏꯃ ꯉꯥꯟꯕꯅ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠ ꯃꯆꯥꯗꯨꯁꯨ ꯃꯈꯨꯠ ꯑꯆꯧꯕꯗꯨꯅ ꯅꯣꯏꯕꯤ ꯉꯁꯥꯏ ꯎꯐꯨꯜ ꯌꯥꯝ ꯆꯥꯈ꯭ꯔꯦꯅꯦ ꯑꯗꯨꯅꯅꯦ ꯑꯗꯨꯕꯨ ꯈꯨꯝꯕꯤꯔꯛꯇꯦ ꯊꯋꯥꯏ ꯄꯥꯟꯗꯕ ꯍꯛꯆꯥꯡꯗ ꯋꯥ ꯉꯥꯡꯕ ꯑꯣꯏꯅ ꯊꯣꯛꯂꯦ ꯍꯤꯞꯄꯣ ꯅꯨꯄꯤꯗꯨꯁꯨ ꯍꯤꯞꯈ꯭ꯔꯦ ꯅꯨꯡꯁꯤꯁꯨ ꯀꯗ꯭ꯔ ꯀꯗ꯭ꯔ ꯅꯤꯛꯂꯛꯂꯦ ꯃꯇꯧꯗꯨꯗ ꯉꯥꯟꯕ ꯄꯔꯄꯞ ꯁꯣꯐꯥꯗ ꯂꯩꯔꯤꯕ ꯕ꯭ꯂꯥꯡꯀꯦꯠꯇꯨꯁꯨ ꯁꯨꯞꯆꯤꯜꯂꯤ ꯑꯗꯨꯒ ꯎꯄꯨꯗꯒꯤ ꯈꯔ ꯊꯥꯔꯞ ꯇꯧꯕ ꯗꯕꯜ ꯕ꯭ꯂꯥꯡꯀꯦꯠꯇꯨꯁꯨ ꯊꯨꯞꯇꯨꯅ ꯁꯨꯞꯄꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯛꯄꯗ ꯅꯨꯄꯤꯗꯣ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯄꯤ ꯇꯥꯅ ꯂꯩꯔꯝꯕꯗꯨꯗ ꯂꯋꯥꯏ ꯁꯠꯈ꯭ꯔꯦ ꯕꯦꯝ ꯀꯩꯗꯧꯔꯒꯦ ꯍꯥ ꯌꯥꯝ ꯉꯝꯗ꯭ꯔꯕꯣ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯆꯠꯁꯤꯔꯣ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯑꯩ ꯄꯥꯈꯠꯂꯦꯕ ꯃꯤꯠ ꯎꯏꯁꯤꯟꯒꯅꯣ ꯁꯨꯞꯅꯇꯪꯒꯤ ꯃꯤꯠ ꯎꯏꯁꯤꯟꯕꯒꯤꯗꯃꯛꯇ ꯅꯨꯄꯥ ꯃꯥꯗꯤ ꯄꯥꯈꯠꯄ ꯍꯦꯟꯃꯟꯗꯨꯅ ꯃꯄꯤ ꯇꯥꯔꯦ ꯅꯨꯡꯁꯤ ꯃꯃꯤꯠꯇꯤ ꯄꯥꯡꯂꯦ ꯍꯥꯏꯕꯨ ꯍꯤ ꯍꯤ ꯀꯞꯂꯛꯂꯦ ꯀꯩꯁꯨ ꯇꯧꯔꯤ ꯑꯩ ꯂꯩꯔꯤ ꯅꯪꯅ ꯑꯩ ꯍꯩꯅꯗ꯭ꯔꯁꯨ ꯑꯩ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤ ꯅꯪ ꯀꯩꯁꯨ ꯇꯧꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯅ ꯅꯨꯄꯤꯗꯨꯕꯨ ꯊꯥꯡꯒꯠꯀꯦ ꯇꯧꯏ ꯌꯥꯅꯤꯌꯦ ꯆꯠꯇ꯭ꯔꯁꯨ ꯃꯔꯩ ꯇꯧꯗꯦ ꯅꯨꯄꯤꯗꯨꯕꯨ ꯁꯥꯎꯍꯟꯗꯦ ꯃꯁꯥ ꯉꯝꯗ꯭ꯔꯒ ꯁꯥꯎꯍꯟꯕ ꯄꯥꯝꯗꯕꯅ ꯃꯈꯨꯠꯇ ꯅꯣꯏꯅ ꯅꯣꯏꯅ ꯃꯄꯤ ꯇꯥꯔꯕ ꯅꯨꯄꯥꯗꯨꯗ ꯌꯦꯡꯗꯨꯅ ꯀꯞꯂꯤ ꯅꯨꯄꯤ ꯃꯥꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯔꯤꯆꯥꯔꯠ ꯄꯥꯏꯁꯤꯜꯂꯛꯂꯦ ꯉꯥꯟꯕ ꯁꯦ ꯍꯤꯗꯥꯛ ꯍꯥꯏꯕꯗꯣ ꯉꯥꯟꯕ ꯍꯤꯗꯥꯛꯇꯨ ꯂꯧꯏ ꯑꯗꯨꯒ ꯃꯈꯥꯗ ꯄꯔꯄ ꯆꯤꯟꯊꯈꯤꯗꯨꯅ ꯕꯥꯎꯜ ꯑꯃꯗ ꯃꯦꯒꯤ ꯍꯥꯞꯄꯒ ꯄꯨꯔꯤ ꯁꯦ ꯁꯤ ꯆꯥꯁꯤꯜꯂꯣ ꯑꯇꯩꯗꯤ ꯍꯩꯇꯦ ꯃꯦꯒꯤꯁꯤꯗꯤ ꯍꯩ ꯑꯗꯨꯅ ꯑꯍꯩꯕ ꯄꯨꯔꯛꯄꯅꯤ ꯅꯨꯡꯁꯤꯗꯣ ꯃꯈꯨꯠꯇꯨꯅ ꯂꯥꯝꯃꯛꯏ ꯌꯥꯔꯤꯁꯦ ꯑꯩ ꯏꯔꯛꯑꯒꯦ ꯕꯥꯎꯜꯗꯨꯗꯒꯤ ꯐꯣꯛꯇꯨꯅ ꯀꯣꯠꯇꯨꯅ ꯏꯜꯂꯤ ꯔꯤꯆꯥꯔꯠꯅ ꯐꯗ ꯐꯗ꯭ꯔꯗꯤ ꯍꯥꯏꯔꯣ ꯗꯥꯇꯣꯅ ꯊꯕꯛ ꯑꯃ ꯆꯠꯁꯦ ꯍꯥꯏꯍꯧꯕꯅꯤ ꯑꯩ ꯍꯜꯂꯒꯦ ꯑꯍꯣꯏ ꯚꯥꯏ ꯊꯦꯡꯛꯁ ꯀꯩꯒꯤ ꯊꯦꯡꯛꯁꯇꯣ ꯐꯔꯦ ꯊꯣꯛꯑꯒꯦ ꯊꯣꯛꯈ꯭ꯔꯦ ꯔꯤꯆꯥꯔꯠꯇꯣ ꯃꯦꯒꯤ ꯈꯔ ꯄꯤꯖꯔꯒ ꯍꯤꯗꯥꯛ ꯒꯨꯂꯤꯗꯣ ꯑꯃꯨꯛ ꯄꯤꯖꯩ ꯇꯨꯝꯃꯨ ꯉꯥꯏꯍꯥꯛ ꯅꯨꯡꯁꯤ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯉꯥꯟꯕ ꯇꯞꯅ ꯇꯞꯅ ꯅꯨꯄꯤꯗꯨꯒꯤ ꯃꯀꯣꯛꯇꯨꯗ ꯅꯥꯟꯕꯤ ꯊꯕꯥꯁꯨ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯃꯧꯒꯤ ꯍꯤꯗꯥꯛ ꯐꯨꯠꯅꯕ ꯊꯤꯗꯨꯅ ꯐꯨꯠꯂꯦ ꯂꯣꯏꯔꯗꯨꯅ ꯄꯨꯈꯠꯂꯦ ꯅꯅꯥꯎ ꯍꯩꯃ ꯇꯨꯝꯈ꯭ꯔꯦꯗꯅ ꯇꯨꯝꯈ꯭ꯔꯦ ꯐꯔꯦ ꯐꯔꯦ ꯍꯧꯒꯠꯂꯛꯂꯒ ꯄꯤꯊꯛꯂꯣ ꯁꯦ ꯁꯤꯗ ꯊꯝꯂꯝꯂꯒꯦꯀꯣ ꯌꯥꯝ ꯐꯩ ꯍꯥꯏꯗꯅ ꯑꯍꯜꯈꯩꯅ ꯍꯥꯏꯔꯤ ꯑꯍꯣꯏꯃ ꯑꯗꯣ ꯏꯆꯦꯗꯤ ꯍꯜꯂꯛꯈ꯭ꯔꯕꯣ ꯍꯜꯂꯛꯑꯕꯅꯤ ꯀꯥꯔꯛꯑꯅꯤ ꯊꯣꯏꯁꯨ ꯇꯟꯖꯥꯗꯨꯗ ꯀꯥꯈꯠꯂꯦ ꯅꯨꯡꯁꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯣ ꯀꯩ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯂꯣꯛ ꯊꯨꯡꯕꯅꯦ ꯇꯨꯝꯈ꯭ꯔꯕ ꯃꯥꯗꯤ ꯍꯤꯗꯥꯛ ꯄꯤꯖꯔꯒ ꯇꯨꯝꯈ꯭ꯔꯦ ꯀꯔꯤꯅꯣ ꯄꯤꯔꯤ ꯄꯤꯔꯤꯒ ꯇꯧꯔꯤꯁꯤꯅ ꯄꯥꯈꯠꯂꯤꯅꯦ ꯈꯪꯕ꯭ꯔꯥ ꯍꯤꯗꯥꯛ ꯆꯥꯔꯒ ꯐꯕꯗꯨꯕꯨ ꯑꯃꯨꯛ ꯀꯞꯇꯅ ꯅꯨꯄꯤꯅ ꯌꯥꯗ꯭ꯔꯤꯁꯦ ꯏꯆꯥꯒꯤ ꯅꯨꯄꯤꯗ ꯂꯨꯄꯥ ꯈꯨꯂꯨꯞꯁꯦ ꯍꯦꯟꯃꯟꯕꯒꯤ ꯑꯣꯏꯔꯝꯅꯤ ꯃꯥ ꯃꯣꯏ ꯌꯨꯝꯗ ꯄꯥꯎ ꯄꯤꯔꯒ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯂꯣ ꯅꯅꯥꯎ ꯀꯩꯒꯤ ꯂꯧꯗꯣꯏꯅꯣ ꯂꯣꯛ ꯊꯨꯡꯕꯒꯤꯕꯣ ꯅꯠꯇꯦ ꯁꯤꯕꯨ ꯅꯪꯅꯔ ꯍꯥꯏꯕ ꯉꯁꯤ ꯀꯩꯅꯣꯝ ꯇꯧꯏꯅꯦ ꯈꯪꯗꯦ ꯄꯪꯄꯥꯗ ꯄꯥꯈꯠꯂꯦ ꯅꯨꯄꯥꯁꯤꯅ ꯉꯁꯥꯏꯗꯩ ꯄꯥꯈꯠꯇꯅ ꯀꯞꯂꯤꯕꯁꯤ ꯄꯨꯈꯤꯅꯤ ꯍꯥꯏꯕꯒꯤꯅꯤ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛꯁꯨ ꯌꯦꯡꯗꯨꯅ ꯃꯅꯥꯇꯣꯟꯁꯤꯁꯨ ꯐꯨꯜꯂꯦ ꯇꯧꯔꯤꯁꯦ ꯕꯤꯛꯁ ꯂꯩꯗꯨ ꯂꯧꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯇꯣꯟꯗ ꯇꯩꯕꯤ ꯅꯅꯥꯎ ꯌꯥꯝ ꯇꯨꯀꯠꯆꯩꯀꯣ ꯉꯥꯟꯕ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯀꯩꯒꯤ ꯅꯪꯅ ꯇꯧꯔꯤꯗꯣ ꯀꯩꯅꯣ ꯁꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯩꯝ ꯈꯟꯕꯤꯗꯦ ꯃꯈꯣꯔꯤꯗꯁꯨ ꯇꯩꯕꯤ ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ ꯉꯥꯟꯕ ꯅꯣꯡꯃꯤ ꯁꯤ ꯑꯣꯏꯗꯤ ꯈꯔ ꯐꯔꯦꯅ ꯌꯥꯔꯦ ꯅꯅꯥꯎ ꯅꯪ ꯍꯦꯟꯃꯜꯂꯦ ꯈꯔ ꯀꯩꯅꯣ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯇꯣꯟ ꯄꯥꯏꯖꯕꯕꯨ ꯇꯨꯀꯠꯆꯩ ꯀꯥꯏꯅ
Nupiduna tawgadabani. Pakhang sa aigi isagi matau tamjau ko. Nganba nafet tawjai. Ai suware horen hawalaga hairo. Thabasu nungda wairamki thabak loisinba thokre. Thoisu thokre. Nganba magi nupido saduna narasi ba hoi nungsi. Ado nang nadi nagano. Nangna nabase yang waiba. Aigwanda oina nasage. Nangni nagano. Nana seba ta upambagi nate. Nai hairoi. Ai wahaiba wahai amata hairoi. Ai khange ngamni. Adubu nangni nagano. Mamai macha da paiduna. Sauri bani na aigwanda. Sau sau. Aikisu haijara. Nana tawu thabak khudi aina pamma ngaktohenki. Khazig yawalakpada amuk makhuda thangatuna yengi. Phamungda tamna karaktuna nupidugi mamaida munna yengduna lei. Phone da lauthoktuna Thoibada call tawi. Ifai macha. Thoiba ai keno haigena. Hayo ibai. Mama halawa. Halaktribo. Saudi saukanu ko. Kai wanu ibai. Mado haibu kananu ibai. Bemdo lok thungi. Ado lawbadi lakanu ko. Ai kaigino aise lawbu laktoisina. Kaishu nateda. Isebu leitro ibai. Hojikta tumkida ngairi. Horen hawalaga tawhalake. Thamage ko. Ahoi ibai. Phone thamkre. Nganba nangmi nupidudi yenglei. Manakta suwaina fambaga pusigi ahanbani. Mihulse kainom tawida. Masagi mihul mapada makuta thami. Manakta fambusibu sumai tawbro.